wakal yam khanjan halakanu ko ai sum saujaraksini Kanano? Ngawbra nang? Nasakso khangde. Kaigino nang naiwan pailai dia? Ningsing. Nang ai kaur ba? Aigi mingdi kamai khangi ba? Aigi wase nang khajik ni tabiu. Angan. Mina ukraga yam phazade. Adamaina koitan tanaraga wari sarakano. Alvidi. Nupa mayumna thokpa dum tokro. Aigi wa haibabu sida loijare. Ibai. Hoi. Shaubiriba punamak tapthabiraga angangani sigi tungi yaipanaba kitang khantamina si haibabu aigidi haikrabdi loire wase makhata narkumsi lengbiro Biken nang koise ha Koibado koina sum haiba hitabro ha Karada mi kok thigarge ba kai thigarge ba Jamana ye machine kaya sure nang koise Class 9 kabdi nang ko khelai nupi map se kya ha oi bra jam oi de ngasi ayu koina ni hore nu midam kaina ni sangam da kyam kuin chase ge nang relationship se kyam kui chat ke ba Hey 24 hour ga ja sang ga jani khang ba khu san di sang ga jani Yam toro mizani ne sak phajaba kai se lem na mang de ba matam sumang han de ba ama loiba ka ama da muk phat ha ke ge wang thoi Tasene nupi business ka to boy dine sel ti pai ni ei bona adugba thabak tu dine nang moi to khang ba nang moi to As yare se ado hoji hoji pu nupi kya no nang ko ri se nupi je Hoi yeun khang de da thengna gi gum koi gi gum to bani ada maming du ju ka ba yawi da sak phajro bje wai dei to adugi nipi machado adugi maramda khangningbagi wani mabu aina imo oi papa me ekhoi achawbagi aina khalleba inaw nupido lakwa matamda machawbina mifam hongidabane ba oi thok to ngai dana machawbe mama mapa suna leiri hauji hauji su BSc nursing tamiban ekhoi achawbagi maching mata se phathabi bangambi matik chabi nupi mapa mine nusibada kanaba mangjaba thiriba mido mathamoi sengdraban hauji pudi kanadaba yai mamal kaisu leiramdaba yai adubu aina thamoi sengna pijariba khudolsa matam amadadi khwaidagi magun leiba posak ama oirakusu kanana khangbano matamdudadi khudolse uragana namittagi napi tahanba phawngam-doine Please, I want to do my